सरकार लेते मसी सोयाम लेब मनपुर हजिक चाव एसेट अनी लेब we have two assets in Manipur amadi karino the Regional Institute of Medical Sciences neba amana karino Indian Institute of Information Technology triple IT na mantri pukhi de leris neba sarkar leite badigi hojik kangkong sair abaneba karigi damakta no haita di RIMS ki governor council leinam leyeba Board of Governors aina Board of Governors ki deputy vice president je kana no ge chief minister no ge dabne yango akoina mogi yang khai hum do suba kaino da handak ta pangthoki ba foundation day gi thong ba lari amakhakta 1972 da RIMS North Eastern Medical College aina link khade hai ko 2007 की 1 April da ngasagi North Eastern Council Donor Ministry की मखादा लेरंबसे मसी Health and Family Welfare की मखादा ngasagi Register of Societies की मनुंगदा AIMS की थाकता पुकट कने ना Government of India की द चंचन ग्रेबा एक और पार्लियामेंट की मनुंग द चंगा दबदु ngasagi Register of Societies की मनुंग द चंगी दना ngasagi नेग्रिम्स द फंगिबा खुदोंग साबसे असुमाइना अखोई की रिम्स फंगद्रबनेबा नेग्रिम्स ती 100 मुक्त चावे है एकड़ से खोई रिम्स की दी 300 एकर्स मुक्त लइबा को 300 एकर्स मुक्त लइबा सिदै द इंफ्रास्ट्रक्चर डेवलपमेंट याम लइ रेबा मीडी 1993 da CR Das ko banupa amana director oram me hai adu oiramba matamdagi leiramba madudugi ngasagi thabak hapagi thabak masing post masing faculty gi nurse ki nursing officer gi adagi khoko papuna makse ngasi box ahong beleite hayaba akoina di sometimes waro web doctor singda layengba matamda doctor na soibidigi sibani khotpani adu dani RIMS da leiba doctor sing sidi OPD ga ta phamuni haba leite ba ko मोदी वर्कशॉप सु यावगनी सेमिनार सु तगनी कॉन्फ्रेंस सु यावगनी ओपीडी सु फंगनी राउंड सु सतकनी लोइनम येंगदुइनेबा अदु अवाट डॉक्टर मयाम अम लेबा नर्सिंग मयाम स्टाफ मयाम अम वाटपा अटोप करी हाइनी डिपार्टमेंट सिंगी मोइ द 36 डिपार्टमेंट यूनिट लई हाय मसी अवाट मयाम अम लई हायबा होजिकसु केस मयाम अम लई हाय को खोगी मल्टीटास्किंग स्टाफ की केस ले हाय अदुदगी अटोप नर्सिंग की हापगी दगी सिक्योरिटी हापगी काक्सी कोर्ट नदी आउटसोर्स तौरो लौरो हाइदना हाइरे हाय होजिपोंग नमजल थमे दैट मीन्स आइन हाइनिंगदी पॉपुलर गवर्नमेंट अम लेरेबा अखोगी चीफ मिनिस्टर लेजरबा चीफ मिनिस्टर दुना ngасagi बोर्ड ऑफ गवर्नर्स टुगी वाइस प्रेसिडेंट ओइबनिना मागे जो वफम मयाम कांगथोक तौसे मयाम अम सोथब लेरेबा ट्रिपल ITA सिना लेरी सी कांग्रेस की मतमदा कोई हानगी फॉर्मर चीफ मिनिस्टर पाबुंग इबोबी की मतमदा याम वाना मिजोराम द पुगी गदबसी मणिपुर द पोरगा होजिक मणिपुर की लन्नम ओइ लेरिसे असी साउथ इंडिया दिगी लाख नुपाम खना डायरेक्टर ओबदगी इरेगुलरिटी मयाम म लेदना सिसु मुसलक पे याबे फिबम ममद ले आइना हाइनिंगदी अतै नतेबा मिकुप अम सोइबसे अखोई पुंसी जी सही हुंबुद्रा मौद्रा चाम सांगनी गाइसे खोइना हाइबो ngамponte बेबेमा यारिबा मखोई कोई दि थुन सरकार सेमो हाइबनेबा righteousness leader ama khallo habeneba who could see everything equal loina makse cham anan ubangamba BJP oigera Congress oigera NPP oigera JDU oigera ko mai magi sangbidan piriba mayam singdo lengthong manana cham manana pibangamba no mi XYZ amadi khalloba moina sumaina sum tawleringai da praja dinga sikra yore adu ki mati wareba aduna sarkar semge haidana demand to biba matamda praja miyam singse miyam se ware hai president rule se loktoji akoina muk sasan tawraga miyam gi ningbase amuktang di thunghange miyam da akoina bi mangasi gi prithvi de leriba miyam se satin warabane kamaina wage da politicians sing sina promise to wasak pa miyam se ताबदा पृथ्वी की मिपुम खुदिमक से वारबनेबा मोइदी लोइनमक मोइना प्रॉमिस तौगिबस खुदिमक सिंजे लोइनमक थुगाइगा दोरिनमेबा येंगो ngasi अखोई सिदगी मणिपुर दगी इंडिया दगी कजाकिस्तान दा अमा मद डॉक्टर तंब चलिब सिंसे डोनाल्ड ट्रम्प गी मागी पॉलिसी मना डॉलर से हेक वांगिब मकै अखोई ममा मपा सिंसे पैसा थाबो वादोरिमनेबा एग्जांपल अद पॉलिटिशियन सिंग सिना सानगे बकुमै अमत सानब सिसु मसी अमांग बयाम लेयबा अदुना सरकार अमा याम थुन लिंगबा हेबसिदी मखोगी वोट की ओइरो अमगी ओइरो लोइनमक तोखरे रकांदा सरकार अमा लिंगकबा
madu leire harba matamda mipum khudimakta sambidan de yauriba madugi kanaba khudimaktum do chap chana pibase masina hojik leiriba awaba singse masi ko unbase mayam na pamnari base mayam ji ware president rule pamdre aduna president rule phatte habigi wanate apabasu lei phatabasu lei madu punamak tok thokraga khoina khanjagi ba khoigi mihut chingjena sarkar amtang para kanda makhoi makhoigi kenu tawraga akhoi gisu ningbu khara thungnaba moina thabak tawjasano haiba kagi sarkar anoba masiamo haibane ko sidai sida moi adu odana munna leragadi ngasagi aina haigi ba chorchan maharaj gi matamda hapning mami ma hapapa tawning ma tawrupado madu government of india gi aroiba decision oina loro Chabungbam Birendra da lakchigi oza koigi chief former chief minister na luchinga kanda koigi delhi da camp to kipa koi MLA kun tarukna camp to rakanda koi popular government ama khaki demand to kiba masiga mari lere na have chare koigi kuki liberation army gi let khulunna phongdorok pada di kuki MLA singse masina makhoi chap chaba lofom thokpa daita sing laura kanda kuki democratic governance samadi accountability se chap chala thamba pam taragadi hariba state assembly dagi resign to godabani have wa phom phongdoro kiba duga former chief minister na luchinga kanda moi delhi da popular government ama khak sem na bagi kem to base yamna kanna yaning da bagi pot ama khak su phongdoro kiba adubu swaida lai base kaiguma popular government ama khak sem taragadi lairiba community loin baki mi se sudabadi yaroi to ini if kaiguma sudana kuki MLA singse yauro hai tarak moi thamam taragadi amuk akoi moina pamaga leriba separate administration na separate taki bai poto mak lei gidori mani hadi popular government sema matamda makhodi yaudre aduna khoi separate tare separate pibiro habagi pot ama khata claim tor pa yabagi pot ama khasu lei bani aduna masigi pot sida khoi pulap oina inclusive oina punsin ba makhakti change dubu hariba punsin nabagi hodaba matamdi changadori bani aduna oza tom sana thamiba dumaina khoi February bak mukti yauroi aduga November sai sidi kitang possibilities kitang name bagi pot ama khak ubi bra kamai thamini Jan thank you aina aigi mot oina phongdok sab natabako akoina paumi oina sum koina satsabada mi mayam ama interact tawrakpa makhal khuding maki mi singsina thamakpa mot singto tara kanda akoina thengnajaba mayam singdugi wafam khitang ti thamjage president rule lo shalakpa habi atade president rule lokthokraba anoba sarkar masemba haibeneba president rule se kadobi thamakhino kamaina thamakhino kamaina lakrino matamduda assembly gi session si hogadaba tanik ngairaba matam hairiba matam si hogalakpa matam sida BJP dal yauba BJP gi sadasya khara Congress ki manga atopa political party magi MLA ama ani mayam si pullaga matam dugi chief minister dugi administrative style si magi mawong mataw mangon de sam de pen da khara leidana no confidence motion thangal ani no confidence motion do thangal agadi chief minister si turagadi BJP gi itihas ta madu achoba akaiba malani na khanbadagi BJP gi high command khudakta yam casual loina lowa decision ama khaki matungina sambit patra masamak loina raga governor da direct chatlakanda resignation submit tawraga madugi matungdudagi akhogi president rule silai Housing formation of a new government sarkar ama anoba masemba hebase this is very much related with the 2027 election yes lakaduriba 2027 ki election siga handak sembaduriba sarkar siga yam mari leine kamaina mari leine ge do ai khachitang panjarake okay kari dobagi matam dugi BJP gi MLA kharana no confidence motion thangat ke na achepa phirep am lawrino chief minister oidinge matamda makoiga tattana pau phaungnadaba phangidaba unaba phangidaba tare tara thokna khanabagi khudongsa ba kayama phangidaba tha kaya chahi kaya phangaktabadugi pelaktaba mayam do madu leirakanda moisi kaidorudongno haidana khala kanda matamdu logi bo warep amakhak adumaina warep tuna
liching akanda luching akanda ngasagi phibam si oirakhibaneba hojiksu anoba sarkar ama semba haibase BJP ge high command yam kumna yenge Yes. ngasagi matam du gidi khitang chathara akanda hanagi honorable CM gi group ama Saitabrata speaker gi group ama honorable ML Radisham gi group ama sumaina mapang tawdana leadership se aduna oini sarkar semni khotni na tawna gi ba mayam leiriba mayam sing sina karigumba hojik si hanagi chief minister si oirani haidana amuk warib laure en khallaseba ngasagi no confidence yagi haibidi thangat kaniena lekhiba chief minister gi mayokta legiba kangbudo handak chief minister sina hanagi chief minister sina amuk chief minister orok patardi makoi BJP thado sakhineb soidana makoi BJP thado sakaneb atopa party jongne sineba BJP gi high command uraga hojik sarkar semdana leirise atopa party anigi haibdi group anigi leader ambamam gi kangbu sina muk sarkar semena khaloba ngasagi hanagi honorable CM gi group ta leiba kangbu se madu khudong saba mung mangneba amana semasu mangani amana semasu mangani adoi tadi congress natraga atop political party mayam amana thangalaga ngaidin leiri se masi tholokpasineba adoi tadi madugi tanza du yenga kanda BJP gi high command na sarkar sembaje taptharak paneba yes possibility is there MLA amatana chief minister oidraba matamamada RK Joychandra na chief minister ohiba dumaina XYZ ama hapa aba neutral oiba misak non political oiba misak ama oza oibani khangde social work to bani khangde BJP na thajaba nupa mana chief minister oirhala aba aduga magi kendra du kanagumba ma resign ta holaga tha taruki manung election pangtho oba adugumba ma oiragadi sarkar je thuna semak pa yai aduna tadana ngasai ainu oigani aduna oigani adana oigani na mukna leraba February gi wana te bema sembagi possibility se lapna leigani ba aduga handak MLA mayama ma chattana hanagi honorable chief minister yauna lead tawduna chattana khotana tawbase hoi miyam gi diam phai airport ta moina gari dagi kumdharakpa film star man ngai ko masamo naladana telephone thangatana west court litana mukhaidana koi ada chalaga sarkar semna bagi wa tawruradam ni lepthok na ruradam ni du tawruradam ne da tawrun manipur gi miyam se information antenna se be mayam alert oibani yam satina alert oibani makhoi dige hena MLA oriba moi dige hena matik saba mi koktho ma leiri ne ba ko adu khangna mayam jina kharaga tawbira di fai akhoi yahoropa matamda ayamba mi se khwaidigi lari haibasu lari haitabasu thabak chauna tawbasu tawdabasu punamak singche ayuk yahoropa sida khabar ji pae ba bem khabar paba matamda yamna ngakpa thogdo khara thueba sangbidan hai bise bharat sangbidan hai se it is law of the land neba lebak sigi di ain neba sangbidan jibu minam mi yauri neba kamaina minami khabar di yaure niko manipur Vidhan Sabha gi speaker gi tribunal da hariba mi sing MLA sing gi case loina reserve to thame high court manipur high court supreme court sanari niko kari do bi sanari no wasak lobo matamda bharat sangbidan pairaga gita pairaga wasak lori natro I in the name of God aina kari gino ai isana tamakba ai qualification du isam samna icheng sengna ai class 8 pass tawre 10 pass tawre 12 pass tawre adu tawre ada tawre ni iseng sengna hare lore election commission da bole pam dai matam da moina piri ba affidavit tu da seran toran hapchin dana maming mathabo mafam rang khangdre Aadhaar ga su manadre amaga su manadre even qualification bawga seran turan tawdana madagi maran mathum loinamak affidavit da mayek lana mami tahanga du bawga seran turan tawbadagi moina vote ka agraba matamda makogi ani subata hoba subata hoba candidate singduna case to kholaktan tawrisineba minam ga noba sangbidan bobo minamba miyam bo minamba masa bo minamba
adugumba MLA sing mayam ama yaugdaba nate ba ibema aduna hojiki BJP gi amna handaki sarkar semba hebse BJP gi di amaruba khongthang amane ba 2027 gi election je sida mai pa ke haraba sida the head mai pa ke habata rabadi ko hojik leiba MLA sing gi marakta gi any XYZ amana head sem oina wasak loraba adum chongthok chongjin khar tawrani soidana tawrani Assam da ngarang ama tawrabani Bihar da tawrabani Assam da di manga tarup tawrabra si tawkhala bane ba election me ajida akoina haibadi it is not a matter of BJP it is not a matter of NPP or Congress koina haibadi do good will come to you yes afaba tawba afaba loi soi lakane ba don't cheat the people praja ye thaina mamangi ningthok palinge matam da di ningthok na praja haibadi ya heba MLA mana praja haiba miyam hayoba imperative sentence inam leba bema appeal to wadabneba madi he is elected by whom by the people by the public yes so madi imperative ogadabneba he needs to be polite to the people praja kain haigaleba miyam haibioba sing nungai rakta masa yam yaureba ko aduna sarkar sembagi matang sidadi yes BJP so sarkar je taseng semningeba it is a great loss for them sarkar semdana lai bai se mogi di kwai di chaw mangjaba mane tamusong sarkar semba matam sida kana bono ba chief minister ohen doise chief minister yaning da na no confidence motion pukhalane na thak niktana lere padigi PR thamjil lakre ati adugi wahok duk to khanga kanda moina hujik laure ba step se kana hapsige habne kana hapsige MLA maraktai hapana phabra MLA sungnat nataba XYZ ama matamama da RK Joy Chandra hapke budumaina hapa kanda maduna loina makse konjala kanda 27 gi election se madu punna thengna bana phabra haibase masimasu BJP gi ngasagi high command da leiriba mayam singsi gi akhang hai singsi gi mota adumaina observation kada tawbra haibase midi khoina feel taweba ko aduga hainingba makhaksu lei hojik akhoi MLA singse mathongna maringzen khara di thoninge habe atadi kendra da MLA phai hai khoisu loin tai many peoples belonging to a particular constituency they appreciate and admire their MLA thagaleva adu tobigano ba lambi semba habe se either construction of road or bridges or building masi sarkar gi ne it is not for the MLA sarkar ama establish authority ama government ama leita de public ki miyam gi agent ama obetar badi lambi semba building saba sorok semba adigi thong semba any other developmental work to khudi magai sarkar dugine ba ibe ma nupi ma obetar badi ko nupi ma gi mathau se yaura pada waisit kani iruja thokani chalon yeni mani makugi macha jingi mapuro bagi sin nupi ma gi normal duty ne ba sarkar ama leita di praja gi awana isdi loi ubatabani lambi su sembatabani amasutam hoji kari da mai onjali NREGS ki line department kharada adigi culvert ki black topping gi adu oda gi habijabi masa masu kharada loina makta weba yengo burgina kari Burkina Faso habra Africa ki nation macham kai Ibrahim Traore na sahi kulumdoi na ngai ba president duna yengo leibak tu ngasi di kaya amna wang thangkala ageba please do something for the cultivation of human being madugi damakta holistic approach sama tawre kanda miyam na wari besing se masigi damak mang thana tawge hedana songthorak ta di adugum MLA natraga XYZ leader do maduda soidan maki chief minister lang thorakani ba hojikti yum phamdana leiraga adu tawleraga da tawleraga siri chief minister PU adu taw da taw hebedi diga mena so haidi BJP awang bataki luching basing na so harau thintor oyaba yengo bema president dul leibse matamama da prajana yam pamam heba satina pamami ngasagi BJP gi among the BJP legislative MLA gi marakta differences leiriba squable leiriba mukna ba ngangna ba sakna ba praja singsi matam du da nakong ji pangjan ningeba hedo na hesandana kuki na bu kapak pagi wagadra sana ba leita ba wadra adagi khogi khunga pa mayam gi seba bu tawgadra mato maram khangda ba matam du da ko kayam yam wagi adu dai da husi tawra isi yengo ba ko yengo matam du da Amit Shah na haire chingi jaga de aini yengage tampak ki jaga de honorable CM nang na yengo haidana hoi
president rule thamaki ba se amarom da it is to save the prestige or image of the MLAs mayam jing je pura mang batare haidana BJP hai je kandeya de dana amarom da president rule se thamai ne ba hojik manipur da mayam na ngang nei IDP haidi relief camp sing da leiri ba yum thadok tana mayum makai mang ta ki dana relief camp da sangje pham log dana leiri ba akhoi su khara di sathi ba yengo relief camp manipur da leiri ba mayam se more degi lakpo ogera chorchanpur degi lakpo ogera adegi di kangpok degi lakpo ogera tongan ba mafam degi laaga moirang da leibo ogera imphal da leibo ogera any outskirt da leibo ogera any district da leibo ogera look jiribam da only 5 neba relief camp manga khatane ba leiri se manga sigi manung da borobreka subdivision gi manung da borobreka da amakhak leiba leiriba amasigi manung sida leiri se checkpan na pura khajal lakanda apik pak complex tugi manung da checkpal kharbi dugi wang ma sumla lana chalan banate ba chahi ni se checkpan manung du moi kai doro leram ga dage ba district administration na su intizani yeng bi banate chabam thakpam moi gi chana na ba khara khara pira kan da pangtham tham bane ba thakna na ba ising aphabak lei banate adudagi iru maitha jana ba adi manung changna na ba ising je nakan da pokri masa ma kak tawraga phatta bi ising du season ne hai hojik November thadagi sarkar na cheng khara ga piram ba se piraroi November thadagi di lupa chama pirani hoi atai jiribam higher secondary da leiba Vidyanagar da leiriba atopa mafam singda leiriba inmate singdugi di apaba kongthang amai moidi movement ji yabani na pharamgani ba hairiba mafam du da leiba kangbu singdugi di amata phangde ba aina haijani ngidi president rule lerga di administration je kachin goya yohoning ba ngasagi Pajendana punjendana leiriba missing dugi chathok chachin yana ba jiri turel khangde barak turel khangde tipai muk lambido jiri bam dagi chatliba lambido aduda permanent designated check post ama thambidana mayam jing dugi kitang welfare packet pasu district administration le packet pasu mamita de sarkar ne packet pasu mamita de aduna punamak singje sum yenguba matamda kari lake da yango mayam na pami se popular government ama la adi hojik leiba president rule gi sasan se it is worse than the popular government sasan haidi democratic or sarkar ama leiba madudagi di president rule chine hena sathire sarkar la pani hena fare haibane ba aduga MLA sing di sarkar semning bagi maram chidi 27 election je moju kaning he kaning banina moju sarkar se makanda masagi subida khare yeng ai neba madugi justice masdugi answer do public the pige do bogi su 27 gi election se ngai le neba adugi damakta ai saib do haijab do do good will come to you asi neba be maina thamjani se ko okay am phasan thami kra khogi Prasad Sopa conclusion point che oza Birendra da lakchi ko oza tom sana sam phasan su thambi kra khogi chaluba koigi Delhi da camp toroba da koigi unaraki ba general secretary amadi Northeast in charge nam koina phongdoraki ba wafam da koigi lady ba koigi community singi loina ba koigi kariba MLA minister leaders sing loina ba pun ko hana pun ko abegi pon ma khak thampa masida lakchini gi soza tamsana supan kiba du maina koigi leaders se ma koina khalak da yaga doribra natraga na koigi center na leader ma khak khalak pada du mak yagani habegi post phongdo post leire du tari center na khalak matamda makhoi do ina leaders pi ki taragadi leiriba maitegi MLA sing amadi nagagi MLA sing yagadori bra have question number ka sunne leiriba se adu itardi hanadagi so hongna makoina chief minister se resign tawjaba wari shanaroi have su chief minister resign tawkre aduga mamangdagi su asukui base koigi presa Union Territory में separate administration से पीड्री फावदी वरी शनारोई मोगी अमतंग आरबा demand दी हरिबा कोई Union Territory में दी separate administration ने हैबेगी strict तौर सुलाई बनी अदो इतारगदी मकोई के हाना पुल्लगा कोई popular government में कक्सियम बगी मखाता बावरी से शना गदा बगी पोट मखक ले इतारगदी कोई मसवाई से दाव अदो मखा तारना conflict अमा मुथलोक पे याबगी possibility से लेब्रा कमाई थमिनिंग योजा सिबी मयाम ना confusion लेदा होजी मणिपुर दगी MLA मयाम मचले मोइना हायरे प्रेसिडेंट रूल से लौथोपिरो खोई सरकार सेंबिरो हायरे BL जोशी और अमित शाह संबित पात्र ना नोइना सरकार सेंबियो हायरी से प्रेसिडेंट रूल से फत्रे हायरेब्रा प्रेसिडेंट रूल से फत्रगदी नोइना सरकार पालिंगे मतम ददी क्याम फै हाइबो वाहंग अमसो दुम लाकनेबा को सोइदना लाकनी लूरिबो पोटीबेमा मणिपुर सी मतम ममदा निंखा तंबा प्रिंसली स्टेट अमा ओरमे मती अमत पुसंजरके को
princely state oirambasdagi British ki makhada akhoi se loinam lengak lerpa matamda Jorsan Maharaj se British na Manipur gi ni thau hape chanabi neba matamdu dagi hauna Jorsan Maharaj se British sarkar na adu tau ada tau adu tawgadamni ada tawgadamni tau yadragana lokthok toini tau yadragana chaidoribni ngangdoribni moina apam mi hapasidi mamangai dagi chanabi moina dumak laeba ko luri bo poti ko akhoina hojik sarkar semo haidana sembiro in satlibase prajamiyam ware haidana sarkar je sembi president rule sina miyam na apamba sason maktu oidre akhoi sarkar se MLA mantri mayam na semba sarkar do maduma chief minister amma thambiro in salisi akhoi election next le madugi khudong saba amata leitre madu akhoi election thengna bada warani sarkar sembiro khoi gi pangbam tokpa sakthung garaga pin na baina adom da salibra madugi matang dune ba yam confusion orise luri bo poti bema men shall be ruled by the law not on the will of somebody else Manipur da leriba akhoi MLA sing se akhoi na kawroi do bam le bema 2023 gi May gi tarik ahumda irang ji haurupa matamda akhoi na di ayamba matamda Manipur gi DGP Manipur gi Home Minister Chief Minister kaidau lei adu lei ada lei na civil service ki jo bureaucrat officer gi jo choba daita lei ba adu gi irang thokpa nimit se da Jorsanpur gi DC na Bishnupur gi DC ga frequently they had talk over phone the discussion between the two deputy commissioner has passed on to the chief secretary Didan matam dugi chief secretary da pause piyaba matam dugi chief secretary se matam luaraba chief secretary ne sahi sangtok pa re-engagement tawbane yes yam lu po se civil servant top civil servant sason pai riba mayam maraktu daga leiba sida sahi sangtok khotok pa kakse phatteba that means aina haining idi sarkar leitaba se masi sobiam leiba Manipur da hojik chawraba asset ani leiba we have two assets in Manipur amadi karino the Regional Institute of Medical Sciences neba amana karino Indian Institute of Information Technology triple IT na mantri bukida leiris neba sarkar leitabadigi hojik kangkhong saira abaneba karigi damakta no haida di RIMS ki governor council leinam leiba board of governors aina board of governors ki deputy vice president je kana no ge chief minister no ge dabne yango akoina mogi yankhai humdo suba kainoda handak ta pangthoki ba foundation day gi phong ba lari amakhakta 1972 da RIMS North Eastern Medical College aina linkhat hai ko 2007 की 1 April da ngasagi North Eastern Council Donor Ministry की मखादा लेरंबसे मसी Health and Family Welfare की मखादा ngasagi Register of Societies की मनुंगदा AIMS की थाकता पुकट कने ना Government of India की द चंचन ग्रेबा एक और पार्लियामेंट की मनुंग द चंगा दबदु ngasagi Register of Societies की मनुंग द चंगी दना ngasagi negrims द फंगिबा खुदोंग साबसे असुमाइना अखोई की रिम्स फंगद्रबनेबा negrims ती 100 मुक्त चावे है एकड़ से खोई रिम्स की दी 300 एकर्स मुक्त लइबा को 300 एकर्स मुक्त लइबा सिदै द इंफ्रास्ट्रक्चर डेवलपमेंट याम लइ रेबा मीडी 1993 da CR Das ko banupa amana director orame hai adu oramba matamdagi leiramba madudugi ngasagi thabak hapagi thabak masing post masing faculty gi nurse ki nursing officer gi adagi khoko papuna makse ngasi box ahong beleite hayaba akoina di sometimes waro web doctor singda layeng ba matamda doctor na sobidigi sibani khotpani adu dani rims ta leiba doctor sing sidi OPD ga ta phanguni haba leite ba ko मोदी वर्कशॉप सु यावगनी सेमिनार सु तगनी कॉन्फ्रेंस सु यावगनी ओपीडी सु फंगनी राउंड सु सतकनी लोइनम येंगदुइनेबा अदु अवाट डॉक्टर मयाम अम लेबा नर्सिंग मयाम स्टाफ मयाम अम वाटपा अटोपा करि हाइने डिपार्टमेंट सिंगी मोइ द 36 डिपार्टमेंट यूनिट लै हाय मसिगी अवाट मयाम अम लै हायबा होजिकसु केस मयाम अम लै हाय
ko khogi multitasking staff ki case lei hai adudagi atop nursing gi hapagi digi security hapai kaksi court na di outsource toro loro haidana haire hai hoji pau namjel la thame that means aina haning di popular government amle reba akogi chief minister leizaraba chief minister du ngasagi board of governors to gi vice president oibanina magi ju wafam yamam kangthok ka tawse mayam am sothab leireba triple ITA sina leiri si congress ki matamda akogi hanagi former chief minister pawung ibobi gi matamda yamwana mizoram da pugi ga dawsi manipur da poraga hojik manipur gi lannam oi leiri se asi south india digi lakpa nupam khana director oibadagi irregularity mayam am leidana sisu musalak pa ya bai phibam am da lei aina hainingi di ataina teba mikup am soibase akoi punchi ji sahi humbudra maudra chama sangni ka je koina haibo ngampon te be bema yari ba koi di thuna sarkar se mo haibane ba righteousness leader ama khallo haibane ba who could see everything equal loina makse chamanan ubangamba BJP oigera congress oigera NPP oigera JDU oigera ko mai magi sangbidana piriba mayam singdo lengthong manana chammanana pibangamba no mi XYZ amadi khalloba moina sumaina sum tawlari ngai da praja dinga sikra yore adu ki matik ware ba aduna sarkar semge haidana demand to biba matamda praja miyam singse miyam se ware ha president rule se loktoji akoina muk sasan tawraga miyam gi ningbase amuktang di thunghange miyam da akoina biama ngasigi prithvi da leriba miyam se warabane kamaina wage da politician sing sina promise to wasak pa mayam se taba da prithvi gi mipum khudi mak se warabane ba moidi loina mak moina promise to gi bas khudi mak sing je loina mak thugai ga dorin me ba yengo ngasi akoi sidagi manipur dagi india dagi kazakhstan da ama mad doctor tambasali basing se donald trump gi magi policy amana dollar si hek wang gi ba makai akoi mama mapa sing sina pesa thabo wa dorim ne example adon politician sing sina sanage ba kumhai amata sanaba sisu masi amang bayam leyaba aduna sarkar amayam thuna lingba hebsidi makoi gi vote ki oiro amagi oiro loina mak tokre rakanda sarkar amal lingak ba madu leire harba matamda mipum khudimakta sambidan de yauriba madugi kanaba khudimaktum do chap chana pibase masina hojik leiriba awaba singse masi koon base mayam na pamnari base mayam ji ware president rule pamdre aduna president rule phatte habigi wanate apabasu lei phatabasu lei madu punamak thokraga khoina khanjagi ba khogi mihut chingjena sarkar amtang paira kanda makoi gi keno tawraga akoi gi su ningba do khara thungna ba moina thabak tawjasano haiba kagi sarkar anoba mashia mo haiba ne ba ko sidai sida moi adu odana munna leraga di ngasagi aina haigi ba chorchan maharaj gi matamda hapning mami ma hapapa tawning ma tawrupado madu government of india gi di aroi ba decision oina lawrakane ba ko okay yam